Karigino students singna tuition class college ki lecture de question hangdri se makhoi gi se ki na tawrira natraga ikai na tawrira nupi masa singdi amuk hena hangidre natraga atopa mamanaba students singi mamangda ikai na tawrira mase ojadugi marala subject to interesting oidana tawribra kamaina students singi apamba khangningbा se pokhangani Korean serial da mathangi sinda kari oigani haibagi khangningba yengningba popagumna ekhoi gi class ke subject sing se interesting ohenba jadabrani movie yenglurabadi tha kaya gi matung dasu ningsing laga wari liba ngammi class ki lectures na kari gino revision taw exam mangda hanna pabagi mathau taris kari gumba oja amagi class da student na wahang hanglaktraba yamni ikainingai oiba wafamni amaromda karigumba angang exam result fajana pass taruk labasu wahang amatta hangdana chatkrabadi ojadu harauba nungaiba ngamloi mapukningda chingnaba ama soidana lehogani oja oiba haibase supnagi salary fangnaba oiba yati natraga tuition tagi paisa tangani haibagi wakhalda alahanbani oja ama oina student dugi friend oiba mathau tai student singi behavior manner magi apam pamda namli makai khangdokpiba aduga makhoi gi marol da takpi tambiba se jamna maru oi marol haibadi english hindi maitai ron gi wari nati student singna jamna laina khangba ngamba mayam gi chatnabi wangang sangang duni khudam oina boni gi dialogue mosala tare ka haiba abenau gi wangang mawong jamna laina mayamna accept tawba ngammi abenau bonibu thagatpa natraga pamugi wafam natti hindi movie da hairaga sanjay dutt ki muna bhai mbbs ki wangang society da jamna laina chatnabi ama oina accept tawbatu maduna angang singna subject tu kawbu ngamloi laina khangba ngamgani haibani hairi se araiba thabak natti achouba awangba thakki English atop loan da tamlakpa khananerakpa subject tu angang amana khangmang ngamnaba local gi oiba chatnabi marol mawong da takpa haibase ojama gi maphamda jamna practice tawbagi mathau tai natabida school da college da blackboard da chalk ama pairaga pangkhot khot pangai haibagi oja do hojikti chatnadre machine su achowa maram ama oramba jai Hojiki matamda angang singna school college da interest lairaktrisi school college da student singi khwaidagi maningi bench da phamningi se karigino karigumba class da student singna maningi bench da phamnaba hotnaraba mamangi bench tu hangna leiraba natraga ojadugi manak naksin ningdraba maduna ojadu kayam phabo ojano masakta hojiki student singna larik pabagi tambagi mawong se khitnare school college ki class ta ojana takpa natraga pirakpa notebook to isinba jumda hallaga amuk phajana ithokpa amuk paba adugi sumathakta amukka exam mamangda revision tawnaba hotnaba mase mamangai ki chatnabin hojiki angang singdi jamna advance oirabani makhoida homework notebook copy tawba iba mase chatnabi se directory hanadi notebook waiba nibasu nungsi irang kapnabagi khudong sabu ina launarami mase mayam se old fashion oirabani hojikki student singi maphamda larik pabagi matam leraktre nongmada pung mari manga tumamba jai tuition chatpa school college chatnaba amuk jumda halaklaga matam gi chatnabi arikpa social media da su ngahak pung ani ahum yengba student amagi life se am busy oirangani parents singnasu khangpham thoktabrani angang ama semada maru oina mama mapa oja amasung student ahum se jamna maru oi haibasidi mipum khudingna khangnaraba wafamni parents su khangi oja su khangi student su khangi oja ama da tuition fee piraga subject amagi responsibility pumnamak sinare haibadudi jamna chaungna aranba wakhalun oirangani maram aduna mama mapa oibasingnasu machagi damak matam khara khaitokpiba se jamna mathau tai matam hairagadi school tuition da thindok thinjin chatok chachin natraga
class loidri phau ngaiduna leibagi matamdo primary important oina khanbiganu maru oina angang aduna tamliba subject natraga topic to the marakta group discussion gumbagi mawongda wari sanabiba question answer tobiba yes karigumba subject to gi maramda khangdaba oiragasu punna youtube jengminaraga angang duda amuk explain tahonbinaba masina mama mapa amading machagi marida yen naksinaba porakani samna hairabada atopa longi movie yenglaga wari du handokhanba marakta hangbagumna punna video jengminaba suja wina loina na hojiki matamgi ojhasingda request oina education sida matamgi chatnabi mawongda angangsingna kaudnaba visualization ki presentation kaya sembiba amadi animation video kaya sijinnaraga araiba londa angangsingda jamna friendly oina takpi tambibase mathau tare haina thamjani khwaidagi maru oiba amana ichini now student oiriba singna matam lenba oina social media facebook youtube google da mathangi class da ojana takadaba topic to hairab jengthokpiba maduna mathangi class da hena mayek sengna khangba ngamgani karigumba khetnaba natraga maruoiba important topic ojaduga tanaba suja masiki samasina chatnabi ama oina government school gi angangsing amadi private school gi angangsing gi marakta yamna chawba khetnaba ama thambagi miyengai masina student gi wakalda thamoida kiba khetnaba ama please angangsing bu encourage to you tungda horakliba angangsing da masigi khetnaba se leiraroi maramdi nasigi thagi lupa chani sahum piduna sijinnaraba internet che masida world gi oiba level da information study material punnamak phangre haibadi masida karamba board ki karamba medium gi student no haibagi khetnaba leite CBSE oigera natraga local board oigera punnamak ki chap manaba information du internet ta phangre hanadi takpi nabo ocha leramdi textbook afaba school tuition class ta depend oirami hojikti pumnamakre chap manare khetnaba haibabu kanana kayam matamgi matunginna mathau taba afaba lausinnabagi khomjinba aduga kanana masibu entertainment gi oina awaba nungaiba pothanabagi sijinnaba aduni